Government College की ओजा सिंगदा तरेत सुबह UGC पे पीदबगी मायोक्ता सिसवाक स्ट्राइक याउना मखल मखा कयागी खोंजंग लाकदौरी मखान खुलदा थोकिबा थौदोक मरी लेनना ngasi ahing nongyai National Highway 2 da matam kakta ban kaukre lamdam asigi miya mapan da layeng bachatpagi chang hanthare masima health department gi achobo mai pakpani hairaduna rims amasung jenims ngasidi AIMS gi thakta pukhatpagi tangai fadab leire haina Chief Minister N Biren phongdokre Manipuri khwaidigi chawa online job searching application ama oriba thabak ngasi CAF and PD Minister Kram Shyamna launch tawkre Tungi mirol singna aikhogi leijaram liklam khangbada museum na achobo thodang lori haina Art and Culture Minister L Jayanta Kumar na phongdokre Social Welfare Minister Nemcha Kipgena Imphal West ki oina hawbo marak chingtham leikai da leiba working women hostel da one stop center ma hangdokre Rajkumar Budimanta Singha Ningsing Mana Lising Taramapan gi damak Santi Niketan Sangit Bhavan gi oza K Sunita Devi khalagle award asi Santi Niketan da Manipuri jagai hogdokhiba chahi chama mapung pharpagi kumon thoram da Tripura gi Chief Minister Biplab Kumar Dev na khusinagadawri Jananeta Hizam Irabot Thabum Thoranga mari leinana Jirwam High Secondary School da Irabot ki matang da awareness program pangthokre Numit mangani chumna chathagadaba entrepreneurship and development program ngasi Nilkuthida leiba MSME Technology Center da hogdokre Kakching District ki Kaira Kangjai da leiba Primary Health Center da Health and Wellness Center ama hangdokhibaga loinana center asigi akoibada uchara kaya thakre